Imphal East ki Yaingangpokpi Uyokching Amadi Thamnapokpi Uyokching gi mafamsing asi Chingi administration gi Makhada laibani haina Minister Nemsa Kipgen gi wafam yumfam yaudabani haina Yaingangpokpi gi khunja singna awangwa thakta yaningdaba phongdorakli Uyokching sing asida Central Force sing nauna thamduna cheksin thorang lokhatlakpada kuki nupi singna laktuna khongjang changsin lakpa laibak thibani athuba matamda khongjang handokadabani haina Yaingangpokpi club ki member Hemantana phongdorakli ngasi Yaingangpokpi Club ta pangthokpa paugi mifam amada Hemantana haikibada irang asigi manung channa kuki militant singna lausin khriba Uyokching sing asi lamdam asida kuki singna khundarak tringai ipa ipu singi haktaktagi khunja singi uyok naba ching oina leiraklaba mafamni Uyokching sing asi kuki gilup kharana Saibol Post haina nauna ming thonjin lakliba asi aranba yumfam yaudaba wafamni Uyokching sing asi ga thangnana leiriba kaune amadi sangaran hairiba ngasina kuki singna lausin khraba mafam sing asisu Khamenlok Reserve Forest ki manung channa leiba mafamni haiki mahakna makha taraduna hai inglising ama chamapan marfugi matamda forest ki area asida kuki gi yumnak ama ani khak tarambadagi tapna mitopusin laktuna khullingsin khiba mafamni khullingduna leiba nataba Thamnapokpi Amadi Yaingangpokpi Uyokching da Central Forcing thamduna irang laksinaba hotnaringai chairakta kuki nupi singna khongjang changsin lakba maram chade haina mahakna phongdokhi Hojik hokiba tang kunga maridagi hongna ko Yaingangpokpi area da thokiba kuki narco terrorist singi attack ka mari lenana hojik chathariba Makhada na chathariba thodok wathok singji ke mari lenana kogi kuki gi site gi haijabatai minister nemchak ki gemna kogi tang kun mari da thokiba thodok ki area koina Yaingangpokpi amadi Thamnapokpi Uyokching aduga kogi natum ching haidana thainangai dagi koina mitei paipujingna lamdamsida kuki na poktringai dagi hongna kogi leijaraklaba area sing sideja hantaki lansi ki mari lenana kuki khulai paiba terrorist singsina langi khudong chaba loksallaga dominate tawraga leisangiba haisida kogi kuki gi minister hatai nemchak ki gena singi haribi area si kogi singi administration gi makhada leibani ado haribi jaga sideja koi tampakna khud thingjan bir kanu haiba statement sideja masigi damta koi khara sengtokte yadadana koi press ki sinaujing kaujabani asigi damta lakpibagi damak haninga leitana koi kunjagi maikai degi thagat pa phongdok chari akoi hariba tang kunga mari dagi makha ta nai koi chatharaiba nongmai kapna bagi thodoksi myam puna mangna dum khange mamdi manipur da leibiriba singam sung tam haibtai sida leibiriba jati khuding mangna khange karai waida thokpa thodokno kamai tawbuno haibse akoi ujik masida soknariba lanphamje Yaingangpokpi gi Uyokching amasung Thamnapokpi Uyokching haiba jagasidagi kuki terrorist singna nongmai kapakpani haiba puraman khange adas daisa kugi kuki gi yamna machin henba loop organization kharna Saibol post haidana yam kanna moina maming ama seasonraga Saibol post ki adu ada haina torkujeiza kanagum ataba jingna tagraga Saibol lejes dul leibo ere na khandana sarki gadra na khanmane adugi sengtokte adana sengtokchabani hariba Saibol laina moina kauribe areas di aikoina kauni hai adu kauni gi nakanda lesina koina sangran haiba kauni haibje koi ipai pujingna thaina ge degi hongna ikoi mafam sida chakta dana adagi salloki oiro lowsingi boiro tawdana akoina occupy tawdana leirakpa area ne hariba area sidi Khamenloki reserve forest ki manungda leiba adugumba ba mafam amne hariba areas da sahi 1980s swice da aikoigi kuki masa yum nak amani lagas de leiraga hariba da Manipur sarkar gi NRGS ki karagi khara pisal laga kholaga leirakpadagi moigi administration gi makhada leirabi area ne haina moina lowbane madu yam lali harib je reserve forest area ni masidagi koi reserve forest haiba leiriba areas dagi koi tongan ba kuki gi wanatana kanagumba jati imtana koi reserve forest manungsida khunda sanbe yaroi haidana koi mamangda forest department da karida koi chi tharga leigrebe eviction takthokpiu haidana khudong chabaje nongmagi lanjina mari leinana khudong chabaje sum loksalaga Saibol post adu post haina tawraga hoji maksu pathak sidaisa aikoi thenglabasu thengna Manipur sarkarna
हंतक हौगिबा दिसंबर की तांग कुनमरीदा नोमै कापनरपा असिगे मरी लेनना थेंगलबसु थेंगना मणिपुर सरकारना पाइखटपिदना मियामगी दमकता मियामगी लाइफ एंड प्रॉपर्टी कन्ननबगी दमकता अखोय थेंगलबसु थेंगना मसदैजा सेंट्रल फोर्स थमजलगा खर मखै कोई कंट्रोल तौनबा कुकी जिंगी अटैक तगी नुपी अंगांगी थवाई लनथुम कन्ननबगी दमकता होनबिरकपसे मसी अखोय ngमखै लेतना अखोय थागतजब फोंदोकचरी अदुबो हारिबा सिगी सेक्शन थराउंग लौखलकपदा हौजिक कुकीगी नुपी कांगलुप खरा चंगागा चिंगजिदैजदा एजिटेशन तौसनना अदगी लैबी यारोय असिना चिंगबसिंग हारिबा म्यामसे मसी अखोयगी माइकैदगी स्ट्रांगली कंडेम तौवे कोई असि याबा ngमोय अदुना हारिबा जगह से माना हुजिक खोंग नेफम ओरगा स्ट्राइक तौरि मफम से याइंगपोपी अमदी थमनापोपी की उयोकचिंग दने असिदे जे मोइना चंगसलगा स्ट्राइक तौदना खोतना सिदा सिफाई लैबी यारोय तानथोकदबने हाने स्ट्राइक तौनु तौरिसे या मतुम मतम दमसे नुपीजिंग कुकीगी नुपीजिंग मरुइन ऑनरेबल एमएलए मोइगी एमएलए सिंग मंत्रीजिंग मसी बाप ताबीरगा याम थुनमता हंतोकपिगोबा याम थुनमता चथोकपिगोबा असिदगी मफमजी चथोकपिगोबा मागी एडमिनिस्ट्रेशन लैबा जगह नतेबा माना हौजिक तौरिबे स्ट्राइक से इवन युम ताद्र लैद्रा अदगी मोइ खुल्लिंगगा लैबा जगह नतेबा सिदी अदुना मरम सुंचा चादना सिदा चंगजलागा स्ट्राइक तौसलगा शांति रक्षादा थुगाइबा मियोइबगी हिंगिबा पुंसीदा अकाइबा डिसबन पीबसे मसी तौबिगनु मोगी एजिटेशन ने तौबिगनु याम थुना हंतोकपिगो नंगी जगह लैयु हाइबसे अखोय हाइनिंगी अदुना सिगुंबा थबक थौरम कयासिदैसदा अखोय मखा ताना कुकीगी कोई तोंगबु तोंगदि खितंग वांखलगदि चिंगनी अदु चिंग उइतारगदि अखोयगी एडमिनिस्ट्रेशन की मखादा लैगदबनी हाइरगदि मणिपुरदा लैरिबा चिंग मयामसे नेपचा किपगेंगी मनंगंदा लुइ थांगतपिरगेबा अदु माना पूरा पूरोबा कराइबा पूरा पुदुइनोबा कराइ ताना चटकदुरिनो माना सिगुंबा फैरेंग तुरेन ओइदा पादबा मयाम अमा ngangjalaga सिगुंबा लैबाक इरांग हौनबा खुलाइ पाइबा मयामदा इनजलगा मितैगी खुन चिंगोंग चिंयादा लैबसिंगदा लांदाननबगी सरुक सिनबा स्टेटमेंट जे मसी मुतुंग नाउ तौबिरकनु अखोय याम स्ट्रॉन्गेस्ट टाइम दा कोई मसी याबा ngमोय अदुगु जिजिक चथरिबा मोइगी एजिटेशन जे मसी मफम अमसुंग मतमदो येंगबिरगा याम थुन हंतोकपिगो हाइबु वाफम जे आई मियामदा अमदे प्रेस की खुतांगदा मियामदा खंगननिंगदना अखोय कौजबनी